ममांग सही की जुलाई थादा कांगपोपी डिस्ट्रिक्ट के मनुंग चनबा के हेंजांग विलेज की विलेज शिप थांगखोतिनलेन अतोपमिंग थांगनियो किप केन अमदी थांगमिलुन हाउकिप हाटपदा हक्थेंगना सेनबा मियोय अमा ngarang Imphal East Police na fakraba tungda ngasi ayuk commando gi special team taruk suba Assam Rifles amadi kun taruk suba Assam Rifles ki combined team na thodok aduda hakthengna senaba miyoy amasu fawa ngamkhre Enjang khul gi akoibida leiba jungle da thibu humba gi thabak sathabada mihat aduda sizinakhiba A1 assault rifle amasu recover tawkhre Police dagi phangba pawgi matungina ke henjang khulgi ningthau mihat aduda chenaba mioi singi khonggo libagi makha tarakpa thogokta ngasi ayuk anganbada thajaba yaba paw ama phangbadagi Imphal East ki additional SP operation TH Krishna Tombi amadi deputy SP operation Heroin Lusingba commando ki special team taruk suba Assam Rifles amadi kun taruk suba Assam Rifles ki combined team na Andro Sanapat da leiba Sanapat primary school manakta combing operation chathabada Molkon village cycle dagi KLA gi ex-cadre Sergeant Major Thangkhulen Thangsio atopaming Avinas sahi kuntra humdoi apokpa Lampau Thangsio hairiba miyoy asi fagatpa ngamkhi makhatana wahung pahung sathabada mahakna haidorpagi matungina numit aduda mihat adu satharamlaga khonglei thuna mahak mafam adudagi irap laptana leiba loksap lomda kumtharaga mahakna mihat aduda sizinaba A1 assault rifle adu fina yomsilaga u amagi makhongda phumjilambani haiba khangba ngamkhi mahakna haidorakpa wafamgi khongol liduna hairiba mafam aduda ayuk pung tare taba adwaidagi mafam adu koshinduna thamlaga Avinas masamak yauna jungle manungda losilamba khulai adu thiba humbagi thabak sathakhi matam sangna koithi thiraba matungda numit yungba matung pung 12 khara helakpa adwaida hairiba A1 assault rifle adu fit chamarom kumtharaga hauba u pambi amagi manakta lotuna thamlamba thengnakhi ngasi ayuk anganbadagi hauraga hariba mafam asida special commando unit 6 Assam Rifle 26 Assam Rifle gi combined team na thiba humbagi thabak chathabda KLA gi ex cadre ama mahakse farba KLA gi ex cadre adugi maming di Sergeant Major Thangkholen Thangyo chahi kuntra gumdoi apokpa Lampau Thangyo Molkon cycle Kampokpi district gi hairi makhatana mahakna haidorpi matungina machingna mafam singda khoi coordinate search operation chathakre A1 assault rifle amsu security forces singna recover tawba ngamkre Tom TV news ki damta paudam jariba sarat anawam Kampokpi district